Hello everyone, good morning. ꯑꯩꯁꯦ ꯍꯧꯖꯤꯛꯅꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯏꯆꯥꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ R&D ꯇꯧꯕ ꯆꯠꯁꯤꯔꯥ ꯍꯥꯏꯅ ꯇꯧꯔꯝꯃꯤꯅꯤ ꯁ꯭ꯀꯨꯜ ꯃꯥꯒꯤ ꯅꯤꯌꯔ ꯕꯥꯏꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯉꯥꯡꯒꯤ KG ꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗ ꯈꯔ ꯆꯠꯁꯤ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯁ꯭ꯀꯨꯜ ꯀꯌꯥ ꯆꯠꯂꯛꯄ ꯉꯝꯕ ꯑꯗꯣ ꯃꯥꯁꯦ ꯄꯨꯡ 10ꯒꯤꯗ ꯊꯣꯔꯛꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯍꯅꯨꯃꯥꯟꯒꯤ ꯂꯥꯏ ꯈꯨꯔꯝꯕꯒ ꯑꯗꯩꯗꯤ ꯏꯆꯥꯅꯨꯄꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯆꯥ ꯆꯥꯅ ꯃꯥꯁꯨ ꯍꯧꯒꯠꯂꯛꯅꯦ ꯑꯗꯨꯝ ꯍꯣꯕꯦꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥꯗꯤ ꯂꯥꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯜꯂꯛꯄ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯑꯗꯣ ꯃꯥ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝꯇꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯨꯝ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯑꯣꯏꯅ ꯍꯧꯒꯠꯂꯒꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯀꯔꯤ ꯇꯧꯕ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯩ ꯍꯧꯖꯤꯛ ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯏꯆꯥꯅꯨꯄꯤꯒ ꯑꯗꯣ ꯁꯨꯝ ꯆꯦꯟꯍꯜꯂꯛꯀꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯃꯄꯥꯁꯤꯅ ꯀꯩꯗꯧꯔꯤ ꯃꯆꯥꯁꯦ ꯁ꯭ꯀꯨꯜ ꯇꯝꯍꯟꯁꯦ ꯁꯨꯡꯌꯥꯗꯦ 5 years ꯐꯥꯒꯤꯁꯤꯅꯨ 5 years ꯐꯥꯒꯤꯁꯤꯅꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ 3 years ꯐꯥꯔꯝ ꯊꯥꯕ ꯌꯥꯔꯦ ꯅꯨꯄꯤꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯥ ꯌꯥꯝꯅ ꯐꯥꯗꯔꯁ ꯀꯟꯁꯥꯔꯟ ꯀꯥꯏꯗ ꯄꯥꯏꯊꯣꯔꯛꯏꯕ ꯀꯟꯅ ꯑꯗꯨꯒꯩꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯥꯡꯗꯅ ꯆꯍꯤ 2 ꯐꯥꯕꯒ ꯄ꯭ꯂꯦꯗ ꯊꯥꯗꯣꯛꯄꯤꯕ ꯑꯗꯨ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯦ ꯃꯤꯅ ꯐꯨꯕꯤꯔꯅꯤ ꯈꯣꯠꯄꯤꯔꯅꯤ ꯍꯥꯏꯅ ꯇꯝꯍꯟꯁꯤꯒ ꯌꯥꯗꯦ ꯌꯨꯝꯗꯁꯨ ꯇꯝꯍꯟꯁꯦ ꯍꯥꯏꯅ ꯑꯗꯣ ꯃꯄꯨ ꯑꯩ ꯁꯨꯝ ꯊꯤꯕ ꯆꯥꯕ ꯊꯤꯔꯨꯒꯦ ꯈꯔꯅꯤ ꯆꯠꯂꯒ ꯃꯑꯣꯡ ꯆꯥꯔꯒ ꯇꯣꯛꯍꯜꯂꯦ ꯃꯑꯣꯡ ꯆꯥꯔꯒ ꯁꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯆꯠꯍꯟꯁꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯏꯃꯥꯟꯅꯕꯤꯒ ꯇꯧꯅꯨ ꯃꯃꯥ ꯅꯥꯏꯌꯦ ꯑꯗ ꯆꯠꯁꯤ ꯃꯃꯥ ꯈꯣꯡꯎꯞ ꯁꯦꯠꯂꯁꯤ ꯈꯣꯡꯎꯞ ꯁꯦꯠꯂꯁꯤ ꯁꯦ ꯅꯪꯗꯨ ꯃꯁꯤꯒꯤ ꯃꯥꯒꯤ ꯇꯣꯏꯁꯦ ꯁꯦ ꯃꯨꯅꯨꯒꯤꯁꯦ ꯅꯪꯒꯤ ꯇꯣꯏꯁꯦ ꯌꯦꯡꯍꯟꯁꯤꯁꯦ ꯁꯤꯕꯨ ꯆꯠꯄꯗ ꯃꯥ ꯇꯣꯏ ꯄꯨꯅꯤ ꯍꯥꯏꯅꯦ toy car pura toy soro chingage robot ho robot it's like robot it's like robot it's your robot la just la 이만아비도 이나 폰 tawre thoklakkaina ado ma hangana thabak suri ado dei do asi dini ramis chagena hawai se sok tawgena si maku khoke si maku khok taba se problem am ni wa hojik se maku khoke si ngak mana kan toribo maku khok aga thanamage la ga easy hoina be chang na be chak thung nyang thung bada si jumda proper rasma koi kolhai maru dunya ba jumgi alokpani mama na hapai nya ba akoi inembok na ne ado si se hojik sok tawsan ge tawba maku khokta jaro si amamam tawna si jam mayam se maku khoklak toini koi moi saigi rasma thongbi duna samjani maku khokta bani na ne do si sinai na no basum jumgi style la thongge khalamba adu dugini sida le si sei papam ta khokto ge ko thok pa ta kum cheng hala ge no akhoi mun su jawbiri mama gi ai ne andhok pani bo sitingam da su pharam ga nang khanjal le bo jaman gare khok tuise ma'am akhoi thore e chanupi ka iga thore e mona do mamane de chole thore e imana bisu langna lai gare gate ta ngai ni do to ale imana bi hello इधर आओ फ्रेंड को लॉलीपॉप दो मुनु बेटा बेटा ले लो मम्मा बुला रही है बेटा लॉलीपॉप ले लो ओए ले लो लॉलीपॉप ले लो टेक इट अखोई सोसाइटी में थोड़ा पगा सी ने सिगा ले अखोई चंगी से यहाँ पे रोशनी में कोई स्कूल This is the way we walk. This is the way we. ठीक है थैंक यू खुला मैदान ये मॉम्स हट गेट कहाँ है सॉरी यही तो होना मैम सी नहीं तो इचानुपी दी आई हादोगा साना ना लिखो करे Bani are you enjoying yes you're playing color which color baby mama yes mom you are a naughty girl manu मैम ऐसे से आई हुई दिखता जब तो देखिए पर ऑर्डर होगी बने बाग मैम दंग से स्पेशल है कोई मरम दिने कोई सिगा खाला है कोई ना आरु खन की आरु तो की बतो दुगी रेफर तो बगे 500 वाउचर लाइए अमेज़न कार्ड तगी अदु दुगी अमेज़न तगी काना रे नत्रा दो जब तो देख तो अमेज़न कार्ड पेमेंट तो बदने सी मैम दे फ्री फंग का चाप माना रे 500 मुक्ति नी
ꯑꯗꯣ ꯁꯤꯒꯤ ꯖꯦꯟꯁꯤꯕꯨ ꯅꯣꯛꯅꯤꯡꯗꯦ ꯕꯥꯕ ꯁꯟꯒ꯭ꯂꯥꯁ ꯇꯣꯛꯄꯤꯔꯗꯅ ꯇꯧꯔꯤꯁꯦ ꯅꯪ ꯁꯤ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯔꯗꯔ ꯇꯧꯏꯅꯤ ꯑꯁꯤꯁꯦ ꯆꯥꯅ ꯑꯃꯨꯛ ꯖꯦꯡꯒꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯑꯦꯒꯣꯁꯇꯣ ꯇꯧꯕꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯑꯃꯨꯛ ꯆꯥꯅ ꯖꯦꯡꯒꯦꯅ ꯁꯤ ꯖꯦꯡꯕ ꯍꯥꯏꯅꯤ ꯍꯥꯎꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯤꯡꯁꯤ ꯄꯦꯀꯦꯠ ꯃꯆꯥ ꯈꯔ ꯑꯐꯪꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯀꯟꯇꯦꯅꯔ ꯑꯃꯗ ꯄꯨꯊꯣꯛꯑꯒ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯘꯤ ꯆꯥꯛꯈꯤꯕ ꯃꯌꯥꯝ ꯈꯛꯇꯅꯤ ꯄꯤꯛ ꯊꯜꯂꯦ ꯂꯤꯛꯂꯤꯒꯤ ꯖꯥꯔꯁꯦ ꯒ꯭ꯂꯥꯁꯀꯤ ꯖꯥꯔꯁꯦ ꯂꯩꯗꯁꯨ ꯌꯥꯔꯦ ꯍꯣꯏ ꯑꯣꯏꯅꯗꯤ ꯑꯗ ꯁꯤ ꯃꯌꯥꯝꯁꯦ ꯍꯟꯖꯜꯂꯛꯑꯒꯦ Go, Mama, here you go. ओके थैंक यू Welcome. ꯆꯥꯅꯤ ꯍꯥꯏꯔꯣ Yummy. ꯌꯥꯝꯃꯤ ꯅꯠꯇꯦ ꯆꯥꯅꯤ Yummy. ꯀꯔꯤꯅꯣ ꯖꯦꯟ ꯃꯔꯨꯝꯁꯤꯒꯤ ꯁꯦꯞꯁꯦ ꯀꯌꯥꯒꯤ ꯁꯦꯞꯅꯣꯕ ꯁꯤꯕꯣ Can I? ꯑꯇꯩꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯁꯤꯁꯤꯒꯤ ꯃꯥꯏ ꯁꯦꯞꯁꯤꯅ ꯑꯇꯩꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯗꯣ ꯃꯥꯁꯦ ꯁꯨꯇꯤ ꯌꯥꯝ ꯄꯥꯝꯃꯦ ꯉꯁꯥꯏ ꯇꯤꯐꯤꯟꯗꯁꯨ ꯑꯩꯅ ꯄꯤꯕꯅꯦ ꯁ꯭ꯀꯨꯜꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯃ ꯀꯔꯥꯇꯦ ꯁꯥꯟꯅꯕꯗ ꯍꯜꯂꯛꯄꯒ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯄꯤꯖꯕꯤꯔꯅꯤ ꯃꯆꯥ ꯊꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯃꯥ ꯄꯨꯊꯣꯛꯑꯦ ꯗꯤꯅꯔꯗ ꯑꯁꯤꯁꯦ ꯑꯣꯏꯅ ꯏꯔꯣꯟꯁꯜꯂꯒꯦ ꯉꯥꯟꯁꯜꯂꯒꯦ ꯃꯥꯏ ꯆꯥꯇꯅꯤꯅ ꯕꯥꯔꯣꯗꯁꯨ ꯑꯊꯣꯡꯕ ꯆꯥꯕꯅ ꯇꯜꯂꯦ ꯁꯤꯁꯦ ꯉꯥꯟꯁꯜꯂꯒꯦ